Hello everyone, ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯅ ꯊꯣꯡꯒ ꯁꯥꯗꯧꯔꯤꯕ ꯑꯆꯥꯄꯣꯠ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯥꯂꯨ ꯆꯣꯞ ꯀꯧꯏ ꯍꯧꯔꯁꯤ ꯑꯍꯥꯟꯕꯗ ꯕ꯭ꯔꯦꯗꯁꯦ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯕꯤꯔꯅꯤ ꯐꯖꯅ ꯇꯧꯅ ꯑꯗꯨ ꯂꯣꯏꯔꯒ ꯑꯥꯂꯨ ꯑꯃꯨꯛ ꯐꯨꯠꯅ ꯊꯝꯃꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯣꯜꯔꯦꯗꯤ ꯐꯨꯠꯅ ꯂꯣꯏꯔꯦ ꯁꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯥꯂꯨꯁꯦ ꯂꯧꯊꯣꯛꯑꯅꯤ ꯑꯗꯨꯒꯒꯤ ꯄ꯭ꯂꯦꯠꯇ ꯊꯝꯃꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯥꯂꯨ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯗꯒꯤ ꯃꯥꯒꯤ ꯍꯥꯞꯀꯗꯕ ꯃꯆꯪꯁꯤꯡꯁꯨ ꯔꯦꯗꯤ ꯇꯧꯅ ꯊꯝꯃꯦ ꯁꯤꯅ ꯐꯗꯤꯒꯣꯝ ꯁꯤꯅ ꯁꯤꯡ ꯁꯤꯅ ꯃꯣꯔꯣꯛ ꯁꯤꯅ ꯇꯤꯜꯍꯧ ꯁꯤꯅ ꯕꯗꯥꯝ ꯁꯤꯅ ꯑꯥꯂꯨ ꯑꯗꯣ ꯕꯗꯥꯝꯁꯦ ꯑꯩꯈꯣꯏꯅ ꯈꯔ ꯉꯧꯊꯣꯛꯑꯒ ꯊꯝꯖꯕꯅꯤ ꯑꯗꯨꯒꯒꯤ ꯁꯤꯅ ꯑꯇꯥ ꯈꯔ ꯑꯩꯈꯣꯏꯅ ꯂꯧꯔꯅꯤ ꯇꯦꯡꯀꯣꯠꯇ ꯑꯗꯩ ꯁꯤꯅ ꯆꯥꯠ ꯃꯁꯥꯂꯥꯅꯤ ꯑꯗꯩ ꯑꯃꯁꯤꯅ ꯊꯨꯝ ꯑꯗꯨꯒꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯆꯩꯉꯩ ꯍꯧꯖꯤꯛ ꯔꯦꯗꯤ ꯑꯣꯏꯅ ꯊꯝꯃꯦ
ꯍꯤꯡꯒꯥ ꯍꯤꯡꯒꯣꯜꯗ ꯇꯧꯔꯒ ꯊꯝꯃꯦ